ड्रैगन फ्रूट फार्म ने यंबियो हजिक माई खितंग सीजन ओइ वाले जिसे खितंग हुजिकती जिकी मे जून जुलाई स्वाइदा मही पानगदब मतम ने यंबियो मफम सि सिनिंगखोक ने सिनिंगखोक कोई सजानिजु कोई हेडक्वार्टर ओइबा मफम अदुने मणिपुर की यंबियो लैसे ड्रैगन फ्रूट यातन सिलाइस्तो ड्रैगन फ्रूट सिनिंगखोक की सजान हेडक्वार्टर नियरली मनाक नकबदो लगी जगह ने से फ्रूट से खितंग मागी येनिंग लागा सगी पान खलकदबनी था निहुम हाइतारे हुजि एप्रिल नि मे जून जुलाई अगस्त फुंगदा मसी सोइदना न तौरदबनी चावबनी एरिया जे हम पाकथोए आसुंदा सांगना पाकना मु लेग्रे यामे मसिंग जे अदुकी मतिक मसिंग यामे अदुने कोई मणिपुर की चिंग मानजिंग जे ड्रैगन फ्रूट अदि उहई वही वेजिटेबल तोंगान तोंगानबा वेराइटी मैम थारगा कोइसे यामना नुंगाइबा चाइना नेदरलैंड अदुमाइना रशिया अदुमाइना नुंगाइना लैबा याबा मफमने लमजे अमता लेमना मांगहनदबा फैये पैसा पाइबा मियोइसिंगना कानरबा मियामगी ओइबा मसागी पैसा सेंथोक लंबिजु ओइबा सुगुम्बा थबकसे कोइ तौरगा हिंगसे यंबियो ड्रैगन फ्रूट यामना नुंगाइबा सिंगसि याम सेंगबा नौनबा मफम अदुने यंबियो असोमदसु मुक संदोए यामना पाक सन्ना आबो यौग्रे लमजे अमता मांगहनदबा तंपाक चावबनी याम फजगरबा मफमने सिनिंगखोक हाइरिबा मणिपुरगी यंबियो सिदादि फिल्मगा नंबा मफमदने याम फजबदो मनंगा सिगी स्पॉट मफमदे याम फजबने सिनिंगखोककी हामेंगसु लैये सिंगजिना कांगजिंग पाकना मतमदा उ हौरमदबा चिंगदुम मचा हौजिकना पाक ओंथोखरबा अदुगी जगहदने कांगजिंग पाक आइसिना सिना पारी पूरी उकैना कोई अमा लैये सिदा मतम अमदा कोई यामना पाक फजबा मणिपुरगी अखनबा पाम ओइना सेमकदबा जगहदने सिगी जगहसे मैम यंबियो याम फजबने सिगी व्यू से फॉरेन मानबने तो साइ कोको नापी अमता हौदबि सिटनानदुदा फिल्मदा मणिपुर फीचर फिल्मदा याम यावबदो इ जगहसे सिनिंगखोककी यंबियो याम नुक्सिबने सिगी लमजे स्पेस याम हांगमने सिगी नोंग लाक्त्रगदि मु जगहसे इकंग थोगा दु लैबा सै सुपम सै हुमै सुरे लौ लोक्तबा सिगी हेक मथक्तना थोबाल दाम लैब्रे थोबाल मल्टीपर्पज प्रोजेक्ट लैब्रे सिगी सिंग खर थादबिरो ना हाइब्रे अखोई कोलकाता मा पब्लिक क्लबना अखोई डिमांड तौरगा लाक्पा ममांगी सरकार कोई पाबुंग इबोबी की सरकार सही तरांगवाई मतमदा कोई गवर्नर नजमा हिप्तुलाना गवर्नर ओइबिंग मतमदा सही तरांगवा की शासन तौगिबा अदुदैदा कांग्रेस की अदुई मतमदा कोई चार्टर ऑफ डिमांड पीबने मणिपुर सेकेंड लार्जेस्ट लौ पॉलिटिशियन ट्राइब चाम निफु अखोई
ꯃꯅꯤꯄꯨꯔ ꯇꯪꯈꯥꯏ ꯑꯃ ꯊꯥꯛ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯌꯥꯝꯁꯦ ꯆꯥꯝꯃꯗ 80% 90%ꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯖꯒꯦ ꯅꯣꯝꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯝꯗꯦ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟꯅ ꯍꯥꯏꯅꯔꯤꯕ ꯂꯧꯃꯤ ꯁꯤꯟꯃꯤꯒꯤꯁꯨ ꯈꯜꯂꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯕꯤꯔꯦꯟ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟ ꯄꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤ ꯀꯔꯝ ꯀꯥꯟꯗ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯌꯥꯝ ꯐꯖꯕ ꯖꯒꯥꯅꯤ ꯁꯤꯗ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯐꯥꯔꯃꯤꯡ ꯇꯧꯔꯤꯌꯦ ꯃꯁꯔꯨꯝ ꯊꯥꯕ ꯑꯗꯒꯤ ꯎ ꯃꯣꯔꯣꯛ ꯊꯥꯕ ꯑꯗꯒꯤ ꯀꯣꯕꯤ ꯅꯨꯡꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯌꯣ ꯁꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯁꯤꯗꯩꯗ ꯌꯦꯡꯉꯣ ꯁꯤꯗ ꯌꯥꯝꯅ ꯏꯀꯣ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯖꯒꯥꯁꯤꯗ ꯄꯣꯊꯥꯗꯅ ꯃꯁꯤꯗꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯑꯃꯅꯤ ꯁꯤ ꯃꯅꯨꯡꯗꯒ ꯌꯦꯡꯉꯣ ꯇꯧꯔꯤꯁꯤ ꯀꯣꯕꯤꯒꯁꯦ ꯊꯥꯗꯅ ꯑꯗꯒꯤ ꯁꯥ ꯉꯥ ꯂꯣꯏꯗꯅ ꯃꯨꯁꯔꯨꯝ ꯄꯨꯊꯣꯛꯇꯅ ꯃꯨꯁꯔꯨꯝ ꯍꯦꯛꯈ꯭ꯔꯕꯣ ꯍꯥꯔꯚꯦꯁ ꯇꯧꯈ꯭ꯔꯕꯣ ꯑꯣ ꯑꯃꯨꯛ ꯅꯧꯅ ꯊꯥ ꯇꯥꯔꯦ ꯑꯣ ꯊꯥꯗ ꯉꯥꯏꯔꯤꯕ ꯑꯣ ꯌꯦꯡꯉꯨ ꯇꯨ ꯌꯥꯝ ꯐꯖꯕꯅꯤ ꯐꯣꯔꯦꯟ ꯃꯥꯟꯕꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯅꯥꯛ ꯆꯪꯁꯤꯜꯂ ꯅꯝꯕꯗ ꯁꯤꯒꯤ ꯆꯤꯅꯤꯡꯈꯣꯛꯀꯤ ꯁꯤ ꯖꯒꯥꯁꯦ ꯃꯊꯛꯇ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯌꯥꯝꯕꯅ ꯌꯥꯎꯕꯅꯤ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔ ꯃꯥꯟꯗꯕꯅꯤ ꯌꯥꯝ ꯊꯤ ꯐꯖꯕꯅꯤ ꯁꯤꯒꯤ ꯁꯤꯅꯔꯤꯁꯦ ꯁꯤꯅ ꯆꯦꯡꯒꯨꯝ ꯐꯥꯔꯝꯅꯤ ꯃꯁꯔꯨꯝ ꯐꯥꯔꯝ ꯁꯣꯝꯗꯤ ꯁꯣ ꯂꯣꯟꯗꯦꯀꯣ ꯏꯇꯥꯎ ꯑꯣ ꯌꯥꯝ ꯐꯖꯕꯅꯤ ꯌꯥꯝꯅ ꯁꯤꯒꯤ ꯇꯨꯔꯤꯖꯝ ꯁꯦꯝꯒꯠꯄꯗꯀꯣ ꯇꯨꯔꯤꯖꯝꯒꯤ ꯏꯁꯄꯣꯠ ꯑꯃ ꯁꯦꯝꯒꯠꯄꯗ ꯁꯤꯔꯣ ꯌꯥꯏ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩꯗ ꯀꯣꯕꯤ ꯑꯩꯁꯨ ꯅꯣꯡꯃ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯐꯥꯔꯝꯁꯦ ꯑꯩ ꯇꯧꯔꯝꯃꯤꯅꯤ ꯁꯤꯒꯤꯁꯦ ꯎꯃꯪ ꯂꯧꯊꯣꯛꯄꯤ ꯇꯧꯁꯦꯅ ꯀꯣꯕꯤꯅꯤ ꯇꯨ ꯐꯖꯩ ꯇꯤꯟꯗꯤ ꯈꯔ ꯆꯥꯔꯦ ꯍꯤꯗꯥꯛ ꯆꯥꯏꯗꯕꯅꯤꯅ ꯃꯑꯣꯡ ꯇꯥꯔꯦꯍꯦ ꯆꯥꯎꯔꯦꯍꯦ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯤ ꯁꯤꯗꯩꯁꯨ ꯇꯨ ꯀꯣꯕꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯇꯨ ꯌꯥꯝ ꯐꯩꯌꯦ ꯐꯕꯗꯤ ꯇꯤꯟꯗꯤ ꯈꯔ ꯇꯥꯔꯦ ꯑꯗꯣ ꯇꯤꯟ ꯇꯥꯖꯔꯁꯨ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯌꯥꯝ ꯐꯩꯌꯦ ꯁꯤꯗꯩꯗ ꯄꯣꯇꯦꯇꯣ ꯄꯣꯇꯦꯇꯣ ꯅꯠꯇꯦ ꯄꯣꯇꯦꯇꯣꯗꯤ ꯂꯧꯈꯠꯈ꯭ꯔꯦ ꯇꯣꯃꯦꯇꯣꯅꯤ ꯁꯤꯅ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯊꯕꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯕꯅꯤꯅꯀꯣ ꯇꯤꯟꯁꯦ ꯑꯗꯨꯝ ꯐꯥꯗꯣꯛꯄꯤꯕ ꯑꯗꯨꯅꯦ ꯁꯤꯗꯤ ꯌꯥꯔꯤꯈꯩ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕ ꯃꯍꯥꯎꯁꯦ ꯀꯩꯅꯣꯅꯤ